ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯁꯥꯞ ꯐꯪꯂꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯑꯁꯨꯛꯄ ꯑꯃꯝꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏꯗ ꯃꯤꯇ꯭ꯔꯪꯒꯤ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯎꯃꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯎꯃꯪ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯌꯧꯕ ꯉꯝꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ"꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ "ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯔꯨꯞ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯄꯣꯊꯥꯔꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯌꯨꯝ ꯌꯧꯕꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ"꯫ ꯅꯨꯄꯥ ꯑꯃ ꯑꯗꯨꯅ ꯑꯃꯨꯛ "ꯀꯅꯥꯅ ꯈꯪꯕꯅꯣ, ꯑꯍꯤꯡ ꯑꯃꯝꯕꯁꯤꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯎꯃꯪ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯒꯅꯤ, ꯑꯩꯈꯣই ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯔꯝꯅ ꯇꯨꯝꯒꯅꯤ? ꯑꯗꯨꯅ ꯑꯥꯗ ꯎꯔꯤꯕ ꯎ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯇꯨꯝꯂꯁꯤ꯫ ꯎ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯅ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯜꯂꯤ, ꯑꯗꯨꯅ ꯑꯩꯈꯣই ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯔꯅꯤ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯀꯌꯥꯗꯒꯤꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯔꯣꯏ"꯫ ꯑꯁꯨꯝꯅ ꯀꯤꯔꯕ, ꯃꯕꯨꯛ ꯂꯥꯝꯂꯕ, ꯋꯥꯔꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯎ ꯃꯊꯛꯇꯨꯗ ꯀꯥꯈꯠꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯌꯨꯛꯇ ꯅꯨꯃꯤꯠꯅ ꯇꯔꯪ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯕ ꯎ ꯃꯊꯛꯇꯨꯗꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯌꯨꯝꯖꯥꯎ ꯑꯁꯤ ꯂꯩꯔꯤꯕꯅꯣ, ꯑꯗꯨꯁꯨ ꯎꯃꯪ ꯃꯌꯥꯏ ꯑꯁꯤꯗ? "ꯐꯔꯦ, ꯑꯩꯈꯣই ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯁꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯐꯝ ꯑꯁꯤꯗ ꯃꯤ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯕꯁꯨ? ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯑꯆꯥ ꯑꯊꯛ ꯄꯤꯖꯕꯤꯅꯕ"꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯍꯥꯡꯗꯣꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯅꯈꯣꯏ ꯇꯁꯦꯡꯅ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ ꯑꯃꯗꯤ ꯋꯥꯔꯝꯂꯒꯅꯤ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯇꯨꯝꯅꯤꯡꯂꯛꯂꯦ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯑꯃꯅ ꯐꯃꯨꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯊꯣꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯃꯗꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯎꯖꯥꯎ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯦ꯫ ꯑꯌꯨꯛ ꯅꯨꯃꯤꯠꯅ ꯇꯔꯪ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯎꯊꯛꯇꯒꯤ ꯌꯦꯡꯕꯗ ꯌꯨꯝꯖꯥꯎ ꯑꯗꯨ ꯎꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ, ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯅꯍꯥꯛ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ, ꯇꯨꯝꯁꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯝꯂꯒꯅꯤ, ꯑꯗꯨꯅ ꯂꯥꯛꯂꯣ, ꯆꯥꯛ ꯑꯁꯤ ꯆꯥꯔꯒ ꯇꯨꯝꯂꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛꯄ ꯃꯝꯂꯕ, ꯂꯝꯕꯤ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯅꯇꯣꯝꯇ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ"? ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯅꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯂꯕ, ꯋꯥꯕꯅ ꯄꯣꯊꯥꯅꯤꯡꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯅ ꯈꯪꯏ, ꯅꯍꯥꯛ ꯌꯨꯝ ꯁꯣꯏꯗꯅ ꯌꯧꯅꯤꯡꯂꯝꯒꯅꯤ꯫
ꯑꯗꯨꯅ ꯆꯥꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ "ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯆꯥꯛꯁꯨ ꯆꯥꯔꯣꯏ, ꯇꯨꯝꯁꯨ ꯇꯨꯝꯂꯣꯏ"꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯨꯄꯤꯃꯆꯥ, ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯉꯛꯏ꯫ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯕ ꯃꯤꯁꯛꯂꯥ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ"꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪ ꯆꯥꯛ ꯑꯁꯤ ꯆꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯥꯝꯅ ꯊꯨꯅ ꯆꯥꯎ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯨꯝꯖꯥꯎ ꯑꯗꯨ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯒꯤ ꯈꯟꯕꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯁꯛꯈꯪꯗꯕ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ"꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ "ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ"꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯦ"꯫ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯋꯥꯠꯂꯤ꯫ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩ ꯊꯕꯛ ꯑꯁꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯧꯒꯠꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯇꯨꯝꯂꯨꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯍꯧꯗꯣꯛꯇꯨꯅ ꯃꯌꯨꯝ ꯆꯠꯅꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ" ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ "ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ, ꯋꯥꯔꯤ ꯄꯨꯝꯕ ꯍꯌꯦꯡ ꯂꯤꯔꯒꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯅꯪꯅ ꯌꯦꯡꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯍꯧꯒꯠꯂꯒ ꯂꯣꯏꯁꯤꯟꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯑꯍꯤꯡꯗꯨꯃ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ, ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ꯫ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯈꯥꯡꯂꯝꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯀꯨꯞ ꯈꯔ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯋꯥꯈꯜ ꯀꯟꯅ ꯊꯥꯗꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯂꯤꯠꯅꯅꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯇꯩꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯂꯤꯠꯅꯅꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯌꯨꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯐꯨꯔꯤꯠꯇ ꯌꯥꯎꯔꯤꯕ ꯑꯇꯨꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯊꯤꯟꯕꯗ ꯃꯍꯥꯛ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ "ꯑꯩꯒꯤ ꯅꯨꯡꯁꯤꯊꯣꯏꯔꯕ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯅꯥꯏ ꯑꯗꯨꯅ ꯊꯣꯔꯛꯂꯒ "ꯃꯖꯥꯏꯕꯦꯝꯃ, ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗꯤ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ"꯫ ꯃꯤꯅꯥꯏ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯥ? ꯑꯩ ꯊꯥꯖꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯅꯥꯏ ꯑꯗꯨꯅ "ꯊꯥꯖꯗ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯤꯔꯣ, ꯐꯃꯨꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ"꯫ ꯃꯗꯨꯗ ꯑꯃꯨꯛ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ꯫ ꯑꯩ ꯍꯌꯦꯡ ꯃꯇꯝ ꯑꯃꯗꯗ ꯍꯦꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯝꯂꯒ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯅꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ
ꯃꯤꯅꯥꯏ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯨꯔꯤꯠꯇ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯇꯩꯁꯤꯟꯗꯨꯅ ꯅꯞꯁꯤꯜꯂꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯤꯠꯄꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯊꯤꯟꯕꯗꯒꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯗꯨꯗꯁꯨ ꯃꯤꯅꯥꯏ ꯑꯗꯨꯅ "ꯃꯆꯥꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯁꯤ ꯍꯧꯒꯠꯇ꯭ꯔꯦ" ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯃꯍꯥꯛꯀ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯧꯒꯠꯂꯕꯗꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯊꯥꯡꯁꯥꯡ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ" ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯅꯥꯏ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯎꯃꯪꯗ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯎꯁꯥ ꯑꯃꯗ ꯄꯜꯂꯝꯃꯤ꯫ ꯂꯧꯊꯣꯛꯄ ꯌꯥꯗꯅ ꯎꯁꯥꯗ ꯄꯜꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯊꯥꯡꯁꯥꯡ ꯑꯗꯨꯗ "ꯆꯤꯡꯁꯥꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ" ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯥꯡꯁꯥꯡ ꯑꯗꯨꯗ "ꯆꯤꯡꯁꯥꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ" ꯍꯥꯏꯅ ꯊꯥꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯩꯔꯕ, ꯑꯋꯥꯕ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯕꯗ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯈꯤ, "ꯆꯥꯛ ꯂꯥꯝꯂꯕꯗꯤ ꯊꯣꯡꯗꯨ ꯑꯅꯤꯔꯛ ꯊꯤꯜꯂꯛꯎ, ꯇꯨꯝꯅꯤꯡꯂꯒꯅ ꯑꯍꯨꯝꯂꯛ ꯊꯤꯜꯂꯛꯎ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯌꯨ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ "ꯅꯍꯥꯛ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣ ꯄꯥꯝꯂꯤꯕ"? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯆꯤꯡꯁꯥꯡꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯂꯣ, ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯍꯪꯂꯤꯕ ꯆꯤꯡꯁꯥꯡꯒꯤ ꯂꯩꯐꯝ ꯑꯁꯤ ꯑꯩ ꯇꯥꯛꯂꯒꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯏꯟꯖꯔꯒꯦ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯆꯥꯛ ꯅꯤꯡꯊꯤꯖꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯅꯍꯥꯛ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ? ꯐꯔꯦ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯤꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯆꯦ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯣꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯤ ꯂꯩꯇꯦ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯂꯩꯇ꯭ꯔꯒ ꯀꯔꯝꯅ ꯊꯥꯡ ꯑꯁꯤꯗ "ꯆꯤꯡꯁꯥꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ" ꯍꯥꯏꯅ ꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤ ꯑꯃꯨꯛꯇꯗꯤ ꯄꯤꯕꯤꯌꯨ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯟ ꯀꯣꯏꯅ ꯄꯥꯏꯕꯗꯤ ꯎꯆꯦꯛꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯦꯛꯂꯥ ꯃꯌꯥꯝ ꯑꯃ ꯀꯧꯔꯒꯦ꯫ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯦꯡ ꯈꯔ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯏ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯈꯣꯏꯕꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯌꯥꯎꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯦꯛ ꯑꯃꯠꯇꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯕꯨ "ꯈꯪꯏ" ꯀꯧꯕꯗ ꯍꯥꯏꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯏꯔꯦ꯫ ꯋꯥꯈꯜ ꯋꯥꯅ ꯃꯀꯣꯛ ป้ꯥꯏꯗꯨꯅ ꯐꯝꯊꯔꯒ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃꯠꯇ ꯂꯩꯇꯦ"꯫
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯂꯪꯖꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯪꯖꯥ ꯑꯗꯨꯗ ꯍꯪꯕꯗ, "ꯑꯩꯅ ꯀꯧꯈꯤꯕ ꯑꯗꯨ ꯅꯍꯥꯛ ꯇꯥꯍꯧꯗꯕ꯭ꯔꯥ?" ꯂꯪꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯥꯛꯄꯤꯒꯅꯤ, ꯑꯩꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯖꯒꯣꯏ ꯏꯁꯩ ꯃꯈꯣꯟ ꯍꯧꯅ ꯍꯧꯅ ꯈꯣꯡꯕꯅ ꯑꯗꯣꯝꯅ ꯀꯧꯕ ꯑꯗꯨ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯀꯣꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯊꯦꯡꯅ ꯌꯧꯔꯛꯂꯤꯕꯁꯤꯅꯤ꯫" ꯔꯥꯖꯀꯨꯃꯥꯔ ꯂꯪꯖꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ, "ꯀꯔꯤ ꯍꯥꯏꯕ? ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯍꯥꯏꯕ? ꯅꯍꯥꯛ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯄꯥꯏꯔꯛꯂꯤꯕ꯭ꯔꯥ?" ꯂꯪꯖꯥ ꯑꯗꯨꯅ, "ꯃꯥꯅꯤ, ꯑꯩꯍꯥꯛ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯄꯥꯏꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯩꯕꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯄꯨꯕꯤꯌꯨ꯫ ꯂꯪꯖꯥ ꯑꯗꯨꯅ, "ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯒꯤ ꯅꯪꯒꯟꯗ ꯍꯥꯞꯇꯨꯅ ꯀꯔꯝꯅ ꯄꯨꯒꯅꯤ?" ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯪꯖꯥ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ "ꯅꯪꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯥꯡꯁꯥꯡꯅꯤ, ꯃꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡꯁꯥꯡꯅꯤ꯫ ꯅꯪꯅ ꯂꯩꯕꯥꯛꯇ ꯑꯄꯥꯏꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯌꯦꯛꯂꯣ, ꯑꯗꯨꯒ ꯃꯗꯨꯗ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯂꯁꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯍꯅꯨꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ, "ꯑꯩꯍꯥꯛ ꯃꯇꯝ ꯑꯁꯤ ꯂꯦꯞꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯆꯧꯕ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏꯗ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯔꯒꯦ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯋꯥꯕꯤꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃ ꯂꯥꯛꯂꯕ ꯃꯇꯝꯗ ꯅꯍꯥꯛ ꯅꯁꯥꯒꯤ ꯁꯛꯇꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯍꯤ 15ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯂꯒ, "ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨ ꯆꯍꯤ 15ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ?" ꯃꯗꯨꯗ ꯍꯅꯨꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯪꯅ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯆꯠꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯅꯕ ꯊꯧꯔꯥꯡꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯥꯏꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯆꯦꯡ ꯃꯔꯨ ꯈꯔ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯦꯡ ꯃꯔꯨ ꯑꯁꯤ ꯆꯥꯏꯁꯤꯟꯕ ꯃꯇꯝꯗ ꯑꯆꯨꯝꯕꯗ ꯉꯥꯡꯒꯅꯤ, "ꯏꯕꯨꯡꯉꯣ, ꯁꯤ ꯅꯪ ꯀꯥꯟꯅꯔꯛꯀꯅꯤ, ꯄꯨꯗꯨꯅ ꯆꯠꯈꯣ" ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯊꯦꯡꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯎꯕꯗ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯆꯦꯡ ꯃꯔꯨꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯟꯗꯨꯅ, "ꯑꯆꯨꯝꯕ ꯍꯥꯏꯌꯨ, ꯑꯆꯨꯝꯕ ꯉꯥꯡꯉꯨ" ꯍꯥꯏꯗꯨꯅ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯥꯏꯗ ꯆꯦꯡ ꯈꯔ ꯆꯥꯏꯁꯤꯟꯕꯗꯨꯗ ꯍꯅꯨꯕ ꯅꯨꯄா ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯗꯣꯔꯛꯂꯤ꯫ "ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯊꯥꯔꯤꯕ ꯃꯤꯅꯥꯏ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯅꯉꯣꯟꯗꯒꯤ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯂꯧꯊꯣꯛꯀꯅꯤ?" ꯃꯗꯨꯗ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯁꯤ ꯃꯨꯜꯂꯨ, ꯆꯩꯁꯨ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄꯥꯡꯒꯜꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨ ꯃꯨꯜꯂꯤ꯫
ꯆꯩꯁꯨ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯗꯒꯤ ꯃꯤꯆꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯥꯏꯕꯛꯇ ꯇꯝꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯍꯔ ꯑꯃꯗ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯍꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯂꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯜꯂꯛꯄꯗ ꯁꯦꯜ ꯈꯧꯖꯥꯎ ꯀꯌꯥ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯝ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯋꯥꯗꯨꯅꯇ ꯂꯩꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅꯁꯨ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯃ ꯄꯨꯔꯛꯅꯕ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯩꯔꯕ ꯑꯍꯜ ꯑꯁꯤꯅ ꯌꯥꯈꯤꯗꯦ꯫ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯍꯨꯝꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯈꯣꯏꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯑꯍꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯖꯩ꯫ ꯀꯨꯆꯨ ꯉꯧꯏ, ꯋꯥꯡ ꯆꯥꯎꯏ, ꯐꯖꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯃꯍꯥꯛꯀꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞ ꯀꯌꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯍꯨꯝ ꯂꯩ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯃꯨꯛ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯤꯕꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯑꯍꯜ ꯑꯗꯨꯅ ꯊꯣꯏꯕꯤ, ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯊꯣꯏꯁꯅꯥ, ꯑꯍꯨꯝꯁꯨꯕ ꯑꯗꯨꯅ ꯊꯣꯏꯕꯤꯃꯆꯥ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯑꯁꯤ ꯁꯅꯥ ꯂꯨꯄꯥꯗ ꯉꯥꯎꯏ꯫ ꯃꯄꯥꯒꯤ ꯁꯦꯜ ꯑꯌꯥꯝꯕ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯜ ꯂꯩꯕꯗ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯅꯣꯡꯃꯗ ꯐꯤꯔꯣꯜ 100ꯔꯛ ꯍꯣꯡꯏ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯅꯧꯕ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯐꯤꯔꯣꯜ ꯂꯩꯕꯗ ꯃꯄꯥꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯃꯆꯥꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯈꯣꯟꯅ ꯐꯖꯩ꯫ ꯃꯁꯛꯇ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯍꯪꯖꯩ꯫ ꯃꯄꯥꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯆꯕ ꯌꯥꯔꯝꯗꯦ꯫ ꯃꯆꯦ ꯑꯅꯤ ꯑꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜꯒꯤ ꯂꯩ ꯏꯁꯤꯡ ꯆꯥꯏꯒꯅꯤ, ꯃꯈꯨꯠꯅ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯅꯤ, ꯏꯪꯈꯣꯜ ꯁꯝꯕꯟ ꯁꯦꯝꯖꯤꯟꯒꯅꯤ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯒꯅꯤ, ꯃꯗꯨ ꯂꯣꯏꯔꯒ ꯏꯁꯣꯔꯗ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯒꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯣꯅꯨꯡ ꯑꯃꯒꯨꯝ ꯆꯥꯎꯕ ꯌꯨꯝ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯈꯛꯇꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯒꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯅꯣꯡꯃꯇ ꯃꯄꯥ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯃꯛꯅ ꯇꯣꯝꯄꯣꯛꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯁꯨꯔꯕꯁꯨ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯖꯩ, ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯧꯖꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯗ ꯕꯣꯔ ꯑꯅꯤꯈꯛ ꯅꯤꯖꯩ꯫ ꯑꯍꯥꯟꯕ ꯕꯣꯔꯅ ꯃꯇꯝ ꯆꯨꯞꯄ ꯃꯄꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯕꯣꯔꯅ ꯃꯍꯥꯛ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯏ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯆꯦ ꯑꯅꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯏꯀꯥꯏꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯦꯛ ꯍꯦꯛ ꯈꯠꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯦꯁꯤꯡꯅ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯣꯏꯅꯖꯩ꯫ ꯃꯄꯥꯅ ꯃꯆꯦ ꯑꯅꯤꯕꯨ ꯆꯩ ꯊꯥꯡꯏ꯫
ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯁꯅꯥꯅꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯈꯠꯅꯕ ꯍꯧꯔꯤꯕꯅꯣ? ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯆꯔꯥ ꯍꯦꯟꯒꯅꯤ ꯈꯪꯉꯨ꯫ ꯏꯆꯥ ꯇꯣꯝꯕꯤꯅ ꯊꯣꯡ ꯊꯥꯛꯂꯒ ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯍꯧꯁꯨ ꯊꯦꯡꯉꯤ꯫ ꯌꯦꯡꯉꯨ ꯃꯈꯨꯠ ꯃꯆꯥ ꯑꯁꯤꯅ ꯄꯥꯏꯕꯗ ꯊꯨꯡꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯐꯤꯔꯣꯜ ꯃꯍꯥꯛꯅ ꯁꯨꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯁꯤꯡꯒ ꯈꯠꯅꯔꯕꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯖꯩ꯫ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯝꯂꯦ꯫ ꯃꯐꯝꯗꯨ ꯎꯟꯒꯤ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯊꯛ ꯄꯨꯝꯕ ꯎꯟꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯎꯟꯒꯤ ꯎꯟ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯇꯣꯝꯄꯣꯛ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯞꯇꯥ ꯑꯃ ꯍꯜꯂꯛꯇꯕ ꯌꯥꯎꯏ꯫ ꯑꯗꯨꯒ ꯊꯥ ꯑꯃ ꯃꯌꯨꯝꯗ ꯂꯩꯕꯁꯨ ꯌꯥꯎꯏ꯫ ꯃꯔꯝꯗꯤ ꯂꯂꯣꯟꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯊꯕꯛ ꯆꯤꯜꯂꯤ꯫ ꯃꯄꯥꯅ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯣꯡ ꯅꯤꯅꯤ ꯍꯜꯂꯛꯇꯕ ꯃꯇꯝꯁꯤꯗꯅꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕ ꯃꯇꯝ ꯍꯥꯏꯕꯗꯣ꯫ ꯁꯒꯣꯜꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ꯫ ꯍꯦꯛꯇ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯄꯥ ꯑꯣꯏꯔꯝꯗ꯭ꯔꯕꯗ ꯁꯨꯛꯊꯔꯒ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯃꯆꯦ ꯑꯅꯤꯅ ꯍꯦꯛ ꯂꯛꯅꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗ ꯇꯣꯝꯄꯣꯛ ꯁꯨꯛꯊꯔꯒ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯀꯧꯊꯣꯛꯂꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯍꯨꯝꯃꯛ ꯏꯄꯥ ꯍꯟꯗꯛꯇꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯁꯤꯟꯗꯨꯅ ꯑꯩꯒꯤ ꯍꯤ ꯄꯨꯝꯕ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯨꯍꯣꯡꯕꯤꯒꯅꯤ? ꯑꯔꯩꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯂꯂꯣꯟꯕꯗ ꯂꯣꯏꯅ ꯍꯟꯗꯛ ꯈꯔ ꯆꯥꯎꯅ ꯊꯥꯗꯈꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛꯅꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯑꯅꯤꯁꯨꯕꯅ ꯀꯞꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯗꯦ꯫ ꯃꯄꯥꯒꯤ ꯂꯥꯏꯕꯛꯇ ꯆꯦꯟꯊꯔꯤꯕ ꯍꯨꯃꯥꯡꯁꯤꯡꯁꯨ ꯑꯃꯣꯟꯕ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯩꯐꯨ ꯃꯅꯥꯛꯇ ꯃꯩ ꯌꯥꯏꯍꯜꯂꯤ꯫ ꯑꯁꯥꯕ ꯆꯥ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯋꯥꯔꯨꯒꯅꯨ ꯕꯕꯥ, ꯅꯆꯥꯅꯨꯄꯤ ꯑꯍꯨꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯕꯕꯥꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯕꯕꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ ꯁꯣꯏꯗꯅ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯅꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯇꯣꯝꯄꯣꯛꯀꯤ ꯃꯤꯅꯥꯏ ꯑꯃꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯄꯤꯔꯔꯦ꯫ "ꯁꯥꯍꯦꯕꯀꯤ ꯍꯤ ꯑꯃ ꯑꯋꯥꯡ ꯊꯪꯕ ꯏꯊꯠꯇ ꯄꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯠꯂꯁꯤ ꯌꯦꯡꯂꯨꯁꯤ"꯫ ꯇꯣꯝꯄꯣꯛꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ "ꯏꯆꯥꯁꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯏꯁꯣꯔꯅ ꯀꯨꯕꯤꯔꯦ꯫ ꯍꯥꯏꯌꯨ ꯅꯈꯣꯏ ꯏꯄꯥꯅ ꯍꯜꯂꯛꯄꯗ ꯀꯔꯤ ꯂꯩꯔꯛꯎꯒꯦ?" ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ, "ꯕꯕꯥ ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃꯠꯇ ꯂꯩꯕꯤꯔꯛꯎ"꯫ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯤꯅ, "ꯕꯕꯥ ꯑꯩꯒꯤꯗꯤ ꯀꯥꯕ꯭ꯔꯪꯒꯤ ꯃꯨꯀꯥꯅ ꯁꯦꯝꯕ ꯐꯤꯔꯣꯜ ꯂꯩꯕꯤꯔꯛꯎ"꯫ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯇꯞꯅ ꯃꯄꯥꯗ, "ꯕꯕꯥ ꯑꯩꯒꯤꯗꯤ ꯕꯕꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯕꯤꯔꯛꯀꯅꯨ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯕꯕꯥꯒꯤ ꯑꯄꯥꯝꯕ ꯐꯪꯗꯨꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯎ"꯫ ꯇꯣꯝꯄꯣꯛꯅ ꯅꯣꯛꯂꯒ, "ꯏꯆꯥꯇꯣꯝꯕꯤ ꯅꯍꯥꯛꯇꯅꯤ ꯕꯕꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯏꯆꯥ ꯂꯩꯕꯅ ꯑꯩꯅ ꯋꯥꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯍꯥꯏꯌꯨ ꯕꯕꯥ ꯊꯦꯡꯈ꯭ꯔꯅꯤ"꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯃꯨꯟꯅ ꯈꯜꯂꯒ, "ꯕꯕꯥ ꯑꯩꯒꯤꯗꯤ ꯐꯖꯔꯕ ꯂꯩꯔꯥꯡ ꯃꯈꯜ ꯑꯃꯠꯇ ꯄꯨꯕꯤꯔꯛꯎ"꯫ ꯇꯣꯝꯄꯣꯛ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯏꯊꯠ ꯆꯠꯅꯅꯕ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯂꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯍꯤ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯤꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯀꯞꯂꯒ ꯎꯃꯪꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ "ꯑꯩ ꯃꯥꯡꯂꯦ, ꯑꯩ ꯁꯤꯕꯅ ꯐꯔꯦ, ꯍꯦ ꯏꯁꯣꯔ" ꯍꯥꯏꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯅꯥꯏ ꯑꯗꯨ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯎꯟꯒꯤ ꯅꯣꯡ ꯆꯨꯊꯔꯛꯂꯝꯃꯤ꯫
ꯃꯥꯏꯀꯩ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝ ꯆꯠꯂꯤ, ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨ ꯃꯝꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ, ꯋꯥꯕꯁꯨ ꯋꯥꯔꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯅ ꯌꯥꯝꯅ ꯂꯪꯕ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯈꯤ꯫ ꯃꯩꯉꯥꯜ ꯑꯗꯨ ꯌꯧꯅꯅꯕ ꯃꯍꯥꯛ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯤ꯫ ꯎꯃꯪꯒꯤ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ, ꯃꯃꯥꯏꯁꯨ ꯇꯤꯡꯈꯪꯅ ꯈꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯩꯉꯥꯜ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯈꯔ ꯆꯠꯂꯒ ꯎꯔꯦ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ꯫ ꯌꯥꯝꯅ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯍꯥꯡꯕꯗ ꯌꯥꯝꯅ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯍꯥꯎꯕ ꯎꯍꯩ ꯀꯌꯥꯅ ꯇꯦꯛꯊꯅ ꯄꯥꯜꯂꯤ꯫ ꯐꯖꯕ ꯂꯩꯀꯣꯜ ꯀꯌꯥ, ꯄꯨꯈ꯭ꯔꯤꯗ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥ ꯁꯥꯠꯂꯤ꯫ ꯐꯖꯕ ꯎꯆꯦꯛ, ꯁꯖꯤ ꯁꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯋꯥꯍꯣꯡ ꯖꯨꯔꯥ ꯖꯒꯣꯏ ꯁꯥꯔꯤ꯫ ꯄꯨꯝꯅꯃꯛꯇꯨꯅ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛ ꯁꯔꯒ ꯌꯧꯔꯦ ꯈꯟꯖꯈꯤ꯫ ꯑꯁꯨꯝ ꯆꯪꯈꯤꯕꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯌꯧꯔꯦ꯫ ꯀꯅꯥꯁꯨ ꯎꯗꯦ, ꯃꯇꯣꯝꯇ ꯀꯧꯔꯝꯃꯤ, "ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ꯫ ꯌꯥꯝꯅ ꯋꯥꯔꯦ, ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨ"꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ, ꯑꯀꯤꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯊꯣꯡ ꯍꯥꯡꯂꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯆꯧꯕ ꯐꯥꯟꯁꯥꯡ ꯑꯃꯗ ꯆꯥꯅꯅꯕ ꯃꯊꯦꯜ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯎꯍꯩ ꯋꯥꯍꯩ, ꯑꯊꯨꯝ ꯑꯍꯥꯎ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ "ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯍꯥꯛ ꯆꯥꯅꯕꯁꯦ ꯈꯤꯇ ꯆꯥꯖꯒꯦ" ꯍꯥꯏꯗꯨꯅ ꯍꯟꯅ ꯂꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ꯫ "ꯍꯣꯏꯗ, ꯑꯁꯨꯛ ꯂꯥꯝꯂꯕꯁꯤꯕꯨ" ꯍꯥꯏꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯕ ꯃꯈꯩ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯦ꯫ ꯑꯍꯥꯎꯕ ꯃꯈꯜꯒꯤ ꯌꯨꯁꯨ ꯊꯛꯇꯣꯛꯂꯦ꯫ ꯆꯥꯃꯟꯈꯤꯕꯅ ꯃꯍꯥꯛ ꯎꯏꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯑꯆꯧꯕ ꯀꯥ ꯑꯗꯨ ꯀꯣꯏꯔꯩ ꯂꯩꯅ ꯌꯦꯡꯕꯗ ꯁꯤꯔꯤ ꯀꯥꯐꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯤꯔꯤꯗꯨ ꯀꯥꯈꯠꯂꯒ "ꯃꯤ ꯂꯩꯕ꯭ꯔꯥ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯋꯥꯡꯂꯕ ꯗꯂꯥꯟꯒꯤ ꯃꯊꯛ ꯊꯪꯕ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯐꯖꯔꯕ ꯐꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯍꯜ ꯑꯗꯨ ꯍꯧꯒꯠꯂꯛꯄꯗ ꯆꯥꯅꯅꯕ ꯑꯌꯨꯛꯀꯤ ꯑꯃꯗꯤ ꯐꯖꯔꯕ ꯐꯤꯔꯣꯜ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯌꯥꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯊꯦꯜ ꯍꯥꯎꯅ ꯆꯥꯊꯣꯛꯂꯦ꯫ ꯑꯃꯟꯕ ꯃꯍꯥꯛꯀꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯒ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯦ꯫ ꯐꯖꯔꯕ ꯒꯨꯂꯥꯞ ꯉꯥꯛꯇꯒꯤ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯒꯨꯂꯥꯞꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯒꯨꯂꯥꯞ ꯐꯖꯈ꯭ꯔꯕ ꯑꯃ ꯍꯦꯛꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯒꯨꯂꯥꯞ ꯑꯗꯨ ꯍꯦꯛꯂꯨꯕꯗ ꯂꯩꯕꯥꯛ ꯑꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ, ꯃꯇꯨ ꯖꯣꯝ ꯂꯥꯎꯅ ꯆꯣꯝꯂꯕ, ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥꯕ ꯑꯃ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯥꯎꯅ ꯒꯨꯂꯥꯞ ꯍꯦꯛꯂꯨꯕꯒꯤ ꯑꯍꯜ ꯑꯗꯨꯕꯨ ꯃꯉꯛꯇ ꯃꯦꯠꯂꯒ ꯍꯥꯠꯅꯅꯕ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯃꯄꯨ ꯇꯥꯛꯇꯅ ꯂꯩ ꯍꯦꯛꯄꯒꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯂꯒꯅꯤ"꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯇꯣꯝꯄꯣꯛꯅ "ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ, ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯂꯩ ꯑꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯕ ꯇꯨꯝꯕ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯖꯕ ꯑꯃꯇꯪꯗꯤ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯖꯕ ꯌꯥꯕꯤꯌꯨ"꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯅꯍꯥꯛ ꯍꯥꯠꯀꯗꯧꯔꯕꯅꯤ"꯫ ꯑꯍꯜ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯈꯣꯜ ꯅꯤꯛꯅ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 3 ꯂꯩꯖꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯒꯨꯂꯥꯞ ꯑꯃꯇꯪ ꯄꯤꯔꯝꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯒꯨꯂꯥꯞ ꯑꯁꯤ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯤꯔꯕꯁꯨ ꯂꯩꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯂꯔꯣꯏ, ꯏꯆꯥꯒꯤ ꯂꯃꯟ ꯇꯣꯟꯕ ꯑꯣꯏꯍꯧꯔꯒꯅꯤ"꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯐꯔꯦ, ꯃꯗꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯤ 3ꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃ ꯄꯤꯌꯨ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯍꯥꯠꯄꯤꯔꯣꯏ"꯫ ꯑꯍꯜ ꯑꯗꯨꯅ ꯀꯤꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯁꯛꯂꯦ꯫ "ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯄꯥꯡꯊꯣꯛꯀꯅꯤ"꯫ ꯍꯤꯡꯆꯥꯕꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯆꯥꯅꯨꯄꯤ 3 ꯑꯗꯨ ꯃꯁꯥꯅ ꯌꯥꯗꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫
ꯃꯁꯥꯅ ꯌꯥꯗꯅ ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯕ ꯍꯥꯠꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯃꯗ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯅ ꯊꯤꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯃꯁꯨꯡ ꯌꯥꯏꯃ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯁꯨꯡ ꯐꯤꯔꯣꯜ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯄꯥꯗ ꯍꯪꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯤ ꯏꯁꯣꯔꯗ ꯃꯄꯥ ꯀꯨꯏꯅ ꯍꯜꯂꯛꯇꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯕꯕꯥ ꯕꯕꯥ ꯍꯥꯏꯅ ꯀꯞꯄꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯐꯖꯕ ꯒꯨꯂꯥꯞ ꯑꯗꯨ ꯄꯤꯔꯦ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯔꯕ ꯇꯨꯡꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯍꯨꯝ, ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯀꯅꯥꯒ ꯂꯨꯍꯣꯡꯒꯅꯤ?" ꯃꯆꯦ ꯑꯅꯤ ꯑꯗꯨꯅ ꯈꯨꯝꯗ꯭ꯔꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯈꯤ, "ꯕꯕꯥ, ꯑꯩ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ꯫ ꯑꯩꯅ ꯕꯕꯥ ꯑꯃꯗꯤ ꯏꯆꯦ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯔꯔꯣꯏꯗꯕ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯎꯔꯒ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯆꯔꯝꯃꯤ꯫ "ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯍꯥꯛ ꯑꯉꯥꯡꯅꯤ, ꯕꯕꯥꯁꯨ ꯅꯪꯅ ꯁꯦꯟꯅꯖꯕꯅꯤ꯫ ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯕꯕꯥꯅ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯅꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒꯦ, ꯅꯍꯥꯛ ꯕꯕꯥꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯂꯩꯍꯧꯔꯣ." ꯋꯥꯐꯝ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯌꯥꯗ꯭ꯔꯦ꯫ "ꯏꯆꯦ, ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯒꯨꯂꯥꯞ ꯍꯦꯛꯂꯛꯄꯗ ꯇꯥꯔꯛꯄ ꯗꯁꯥꯅꯤ꯫ ꯑꯩꯅ ꯆꯠꯐꯝ ꯊꯣꯛꯏ" ꯍꯥꯏꯔꯒ ꯄꯤꯇꯅ ꯊꯜꯂꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯃꯆꯦ ꯑꯅꯤ ꯑꯃꯁꯨꯡ ꯃꯄꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯇꯣꯡꯗꯨꯅ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯜ ꯀꯌꯥ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ "ꯑꯩꯍꯥꯛ ꯍꯤꯡꯆꯥꯕꯅ ꯍꯥꯠꯂꯕꯁꯨ ꯌꯥꯔꯦ, ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯎꯕ ꯐꯪꯖꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯁꯅꯥꯒꯤ ꯐꯃꯨꯡ ꯑꯃꯗꯤ ꯐꯖꯕ ꯀꯣꯅꯨꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯀꯤꯕꯗꯒꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯑꯄꯥꯝꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡ ꯃꯅꯥꯛꯇ ꯊꯅꯝꯂꯒ ꯊꯣꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯌꯥꯝꯅ ꯇꯞꯅ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯩꯍꯥꯛꯀ ꯂꯨꯍꯣꯡꯂꯁꯤ ꯌꯥꯔꯕ꯭ꯔꯥ?" ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ, "ꯑꯩ ꯉꯝꯂꯣꯏ, ꯅꯍꯥꯛꯀꯤ ꯅꯁꯛ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯏ." ꯍꯤꯡꯆꯥꯕꯗꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ, ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯇꯨꯝꯂꯤꯉꯩ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯒꯨꯂꯥꯞꯀꯤ ꯂꯩ ꯆꯕꯨꯟ ꯆꯕꯨꯟ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯐꯤꯖꯦꯜ ꯂꯩꯇꯦꯡ ꯆꯥꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯨ ꯊꯅꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯤꯔꯝꯕꯁꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯇꯧꯔꯛꯇꯕꯗꯒꯤ ꯑꯀꯤꯕ ꯈꯔ ꯐꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯃꯍꯥꯛꯀꯤ ꯕꯕꯥ ꯑꯃꯁꯨꯡ ꯃꯆꯦ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯅꯨꯡꯁꯤꯕꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯀꯞꯂꯕ꯭ꯔꯥ? ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ?" ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ, "ꯑꯩꯍꯥꯛ ꯕꯕꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯏ꯫ ꯃꯍꯥꯛ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ." ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯐꯔꯦ, ꯅꯍꯥꯛ ꯑꯩꯅ ꯈꯨꯗꯣꯞ ꯑꯁꯤ ꯄꯤꯔꯒꯦ꯫ ꯅꯍꯥꯛꯅ ꯑꯍꯤꯡ ꯇꯨꯝꯂꯒ ꯑꯌꯨꯛ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯅꯍꯥꯛꯀꯤ ꯅꯌꯨꯝꯗ ꯌꯧꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯗ ꯅꯍꯥꯛꯅ ꯈꯨꯗꯣꯞ ꯑꯁꯤ ꯁꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯞꯇꯥ ꯍꯦꯜꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯗꯨꯅ ꯑꯩꯍꯥꯛ ꯁꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤ ꯀꯥꯎꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯆꯠꯄ ꯌꯥꯔꯣꯏ." ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯋꯥꯐꯝ ꯈꯨꯗꯤꯡ ꯏꯟꯒꯅꯤ ꯍꯥꯏꯅ ꯃꯄꯥꯕꯨ ꯄꯜꯂꯒ ꯋꯥꯁꯛꯈꯤ꯫ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯔꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯍꯧꯅ ꯂꯥꯎꯅ ꯀꯞꯈꯤꯔꯝꯃꯤ꯫
ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯍꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯍꯜ ꯑꯃꯁꯨꯡ ꯌꯥꯏꯃ ꯍꯥꯟꯅꯒ ꯅꯠꯇ꯭ꯔꯦ ꯃꯄꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯝꯂꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯝꯕꯗꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯍꯪꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯃꯔꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯍꯞꯇꯥ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯍꯞꯇꯥ ꯐꯥꯔꯛꯄ ꯑꯍꯤꯡꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯍꯤꯡꯆꯥꯕꯒꯤ ꯋꯥꯐꯝ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯋꯥꯁꯛꯁꯨ ꯋꯥꯁꯛꯂꯝꯂꯦ꯫ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯔꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯍꯧꯒꯠꯂꯛꯄꯗ ꯍꯤꯡꯆꯥꯕꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯍꯧꯒꯠꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯗꯨ ꯂꯦꯡꯕꯗ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯍꯧꯅ ꯀꯞꯂꯛꯂꯦ, "ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯩ ꯌꯥꯎꯗꯅ ꯁꯤꯕ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯛꯂꯦ, ꯃꯤꯀꯨꯞ ꯈꯔ ꯊꯦꯡꯈꯤꯕꯒꯤ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯀꯤ ꯄꯤꯅ ꯍꯤꯡꯆꯥꯕꯗ ꯇꯥꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ ꯌꯥꯔꯕ꯭ꯔꯥ?" ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯍꯥꯛꯁꯦ ꯅꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ꯫ ꯑꯩ ꯅꯍꯥꯛꯀ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫" ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯍꯤꯡꯆꯥꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯩꯈꯨ ꯑꯣꯜꯂꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯏꯪꯅ ꯉꯛꯅ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯪꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯁꯦꯒꯥꯏꯔꯒ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯂꯥꯟ ꯇꯥꯔꯨꯕꯗ ꯑꯩꯒꯤ ꯈꯨꯠꯅ ꯍꯤꯡꯆꯥꯕꯤꯒꯤ ꯏꯃꯨꯡ ꯇꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯁꯥꯞ ꯇꯧꯔꯝꯂꯦ꯫ ꯃꯍꯥꯛꯇꯤ ꯁꯤꯔꯝꯗꯥꯏꯗ, 'ꯍꯩ ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ, ꯃꯤꯅ ꯇꯨꯀꯠꯆꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯜꯂꯨ꯫ ꯑꯗꯨꯕꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯛꯆꯦꯜꯈꯔ ꯆꯥꯎꯊꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯑꯊꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯨꯍꯣꯡꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔꯗꯨ ꯍꯟꯖꯤꯟꯕ ꯉꯝꯕ ꯑꯣꯏꯖꯧ' ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯂꯥꯛꯄꯅꯤ" ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯑꯁꯥ ꯊꯨꯡꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯇꯣꯝꯄꯣꯛ ꯑꯃꯁꯨꯡ ꯃꯆꯤ ꯑꯅꯤ ꯂꯧꯔꯨꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯂꯞ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫